Online Manipurgi numidangi pau miing tabiriba pumnamak puthoi laisrumna khurumjari ahanbada maroiba pau Moreda maitai leiba yaba yadaba kukina lepkadaba natte Health Travel Council Morena Moreda maitai leiba yaba yadaba hekta lepkadaba natte amadi Moregi maidaina Moreda amuk hanna leibada kukina leiba yai yade takadaba natte haina Maitai Council More MCM gi Publicity Secretary na Thadou cherol amana khangalagli cherol asina makha tarduna hai Moreda maitai leibada KUKIGI ayaba lobagi mathau tade India gi citizen ama oina India gi mafam amada hekta leiba yai haibasi kukina khangadabani Moregi maitai gidi More asi khori naufam tafamni soidana maitai ekhoi leirakkhigani kariguma maitai ekhoi bu leiba yadaba tanja leirakpo oiradi kukisu mafam aduda leiba yagani khakkhanganu haina cherol asina makha tari SAIKHOHAO HAPKIP hatkibagi thaudok yaningdaba phongdokre September 13 gi ahingda masa khangdaba khulai paiba singna SAIKHOHAO HAPKIP pu minungsi leitena MEEHAT hatkiba thaudok adubu Thadou Community International TCI na akanba mawongda condemn tawragli TCI gi cherol da sigumba Thadou Community gi mioi singda masak khangdaba singna MEEHAT mipun kaya leptana chatharakpa asibu kana yaningdabaga loinana District Administration na furup asigi mioi sing ngak senaba matam chana thabak lokhattaba amadi police nasu chingnaningai amadi threat leiba mioi singbu ningthina ngak senba ngamdababu pendaba phongdoragli cherol sina hai chahi asigi August anida TH German HAPKIP masak khangdaba singna hanaba hona khraba matung chahi asimaki August 13 da Michael lamjathang HAPKIP ki yum sakhangdaba singna mai thadoki hariba thaudo ani asida Chenaba mioi amata ngasi phawa phaba ngamdana leibabu kana yaningdaba phongdoragli loinana leikhidraba SAIKHOHAO HAPKIP ki imung manungi awabadasu TCI na saruk yari hairi Geneva da pangtholiba UNHRC ki 63 suba session gi saruk ama oina Manipur issue gi matangda kupna khanakre Geneva da chathariba UNHRC ki United Nations Human Rights Council gi 63 suba session gi side event ama oina September 13 da numit chamangani suraba Manipur violence ki matangda India Bangladesh region gi activist amadi academic kayana saruk yaduna kupna khanakre International Peace and Social Advancement Pishana Thadou cherol amana hai hauzik Geneva da sathariba UNHRC ki 63 suba session gi side event ama oina September 13 da Manipur crisis and human rights situation in Western Southeast Asia West Asia region haibasida India amasung Bangladesh region dagi tongan ba activist sing amadi academic kayana saruk yaduna tha tara taret pharaba Manipur gi irang asigi matangda kupna khanakre hairi Aston University United Kingdom gi visiting professor Dr. Elangban Biswarjit na watem loi oiduna pangthokiba khanna nainaba mifam aduda IPSA gi working president Khuraijam Athauba DM University gi associate professor Dr. Arambam Noni human right defender Punam Dotia Swiss Bangladesh Human Association gi advisor Dilara Malik na panel member sing oina saruk yaki Khananingna baduda ahanba wangangloi oina Khuraijam Athauba na Manipur crisis asiki matangda marik chumba wafam sing Macha khaina puthoktu khanghanki Manipur da tholiba wathok asida ngasi fawbada hingsa gi thawong kaya chathaba attack ase kuki militant singna chada marfu tarani haiba wafam thambaga loinana picture video amadi data yauna praman piduna lamdam asomda hojik tholiba lana sigi asengba wafam sing pawdamki Manipur da masing thingamdana yumlona balaibak-tagi mitop sing changsilaktuna lamdam asigi demography da pirakliba safugi matangda palladuna IPSA gi working president Khuraijam Athauba yumthangna balaibak Myanmar amasung Bangladesh tagi mitop sing maruoina Chin Kuki Jomi tribe kanguna Manipur gi demography da achauba safu ama pirakpa loinana yelhomi mitei community gi cultural amadi land rights sing chauna singnarakpadagi Manipur da ethnic tension asi tholakpani Manipur gi wathok asida mapalaiba ki armed insurgency na Manipur gi crisis asi thoali haibagi video footage sing puthokladuna Khuraijam Athauba na phongdokhibada mikhalda mai paktuna Myanmar gi member of parliament ama oiramba duga Jomi Reunification Organization ZRO amasung Jomi Revolutionary Army ZRA gi president Thangyan Pau Guite asimak mitai dalanda duna kuki jogi oiba tokhaiba administration ama lehanaba demand tawba sida choba thodang loba asimakni Foreign actors sing kut yawi haibagi chaba praman amani haiba wafam thamki mapandagi changsilakpa kuki jogi kangbuna Manipur gi chinggi lamda pak sanna umang kokthoktu popi thaba maram aduna Manipur gi mausagi khalda chauna kaihanbaga loinana reserve amasung protected area da lam khopchenduna lakhi hairiba kaya asi Manipur lengangna kumja 2017 dagi 2013 fawbagi manungda popi pambi yanthatpa amadi
ꯑꯥꯏꯟ ꯀꯥꯏꯅ ꯃꯤꯇꯣꯞ ꯆꯪꯁꯤꯜꯂꯛꯄ ꯊꯤꯡꯕꯒꯤ ꯑꯀꯟꯕ ꯊꯕꯛ ꯆꯠꯊꯔꯛꯈꯤ꯫ ꯑꯁꯤꯃꯛꯅ ꯀꯨꯀꯤ ꯖꯣꯁꯤꯡꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯄꯨ ꯌꯦꯛꯅꯕ ꯑꯃꯒꯨꯝ ꯈꯟꯕꯒ ꯂꯣꯏꯅꯅ ꯀꯨꯝꯖꯥ 2023ꯒꯤ ꯃꯦ 3ꯗꯒꯤ ꯃꯤꯇꯩꯗ ꯇꯝꯅꯅ ꯂꯥꯟꯗꯥꯕ ꯍꯧꯔꯛꯈꯤꯕꯅꯤ꯫ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒ ꯒꯚꯔꯟꯃꯦꯟꯠꯒ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟꯁꯨ ꯁꯥꯏꯟ ꯇꯧꯅꯔꯕꯁꯨ ꯁꯨꯒꯤ ꯒ꯭ꯔꯥꯎꯟ ꯔꯨꯜꯁꯤꯡ ꯊꯨꯒꯥꯏꯕ ꯊꯧꯑꯣꯡ ꯀꯌꯥ ꯆꯠꯊꯗꯨꯅ ꯂꯥꯛꯂꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯈꯤ꯫ ꯂꯣꯏꯅꯅ ꯑꯁꯤꯒꯨꯝꯕ ꯃꯄꯥꯟ ꯂꯝꯗꯒꯤ ꯆꯪꯁꯤꯜꯂꯛꯈꯤꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯃꯑꯣꯡ ꯑꯃꯠꯇ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯅꯠꯇ꯭ꯔꯒ ꯄꯣꯂꯤꯇꯤꯀꯦꯜ ꯀꯟꯁꯦꯁꯟ ꯄꯤꯕ ꯌꯥꯔꯣꯏ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯑꯀꯟꯕ ꯋꯥꯐꯝ ꯊꯝꯈꯤ꯫ ꯈꯟꯅ ꯅꯩꯅꯕ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯗꯤꯑꯦꯝ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯑꯦꯁꯣꯁꯤꯌꯦꯠ ꯄ꯭ꯔꯣꯐꯦꯁꯔ ꯗꯣꯛꯇꯔ ꯑꯔꯥꯝꯕꯝ ꯅꯣꯅꯤꯅ ꯃꯅꯤꯄꯨꯔ ꯋꯥꯊꯣꯛꯀꯤ ꯃꯇꯥꯡꯗ ꯋꯥꯐꯝ ꯀꯌꯥ ꯊꯝꯕꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯗꯨꯅ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯜꯂꯛꯅꯕ ꯃꯐꯝ ꯊꯝꯕꯒ ꯂꯣꯏꯅꯅ ꯃꯔꯤ ꯂꯩꯅꯕ ꯁ꯭ꯇꯦꯛꯍꯣꯜꯗꯔ ꯄꯨꯝꯅꯃꯛꯅ ꯑꯃꯠꯇ ꯑꯣꯏꯅ ꯂꯦꯞꯇꯨꯅ ꯃꯅꯤꯄꯨꯔꯒꯤ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯑꯃꯗꯤ ꯌꯨꯅꯤꯇꯤ ꯀꯥꯏꯍꯟꯗꯅ ꯊꯝꯅꯕ ꯋꯥꯐꯝ ꯊꯝꯈꯤ꯫